UAE gi Fuzairada Chatharakpa attack amata India Macha Ahum Asok Apanang Kray, Prime Minister Narendra Modi na Thawung Ado Akan Mamongda condemn Tawrakli. Social media da Thagalakpa post amata Prime Minister Narendra Modi na hai, Micham amasung infrastructure singda target Tawrakliba ase Laibak Tibene, India na UAE ki dama Khongfam Chetna Lepli Amade Tungkoi na Chanabayaba Warushin Amapurak na Bahonabada, Pangbayaba Mating Kudingmak Pangane, Prime Minister Narendra Modi na Makata na hai, Strait of Hormuz da ayat apan yaudana chathok chasin tauhanba haibasina reason asida tangdulaitaba hanjilaknaba amade malemgi oina thengnariba energy ye khudong chadabasing ase kokhanabagi amatangairaba pambai oigane ngarang Iran drone attack chatharakraba matung UAE ki Fuzaira Petroleum Industries zone da chatharakiba attack ta Indian Ahum asok apan nangkibane Thodok adugi matangda India gi Ministry of External Affairs na condemn tawrakiba lekrabane Ministry na thadurakiba cherol amana hai mafam aduda thokliba pamdaba thodok sing adu khudakta lushin kadabane mara leitaba micham amasong civilian infrastructure da attack chatharakliba ase akan mamongda condemn tawi hojek thengnariba lana sida pamdaba thodok yawhandana wari watai sanaduna warushin ama puraknaba India na namtha mamang thaktagi haiduna lakpane masigidamak Mathau taba kudingmak mateng pangnaba India na khongpham chetna lepli hainasu cherol aduna makhatana phongdokkibane